Lakhipuronline puthokchaba Jungi tang kunithoi leibak pokko numit ki Khomjinba Pao tabirasi. Ahanbada maroiba Pao Assam lengangna anauba SOP puthokre kasar yauna jila khara mapung phana lockdown oiraba yai. Leibak asigi mafam da pangthokibagum kasar jila dasu taret suba malemgi yoga numit pangthoknakre. Luching Purel oinam menjor kuman laikidabada awaba phangthorakre. Lakhipur subdivision akon mafam singda ngarang chathaki ba covid changyengda mioi kunthani thoi positive oibe thengnakre amasung Assam da ngarang nauna mioi lising ani ga chanipan ga subna manga covid ki anuba case singnakre laichet asina mioi kunthra manga sikibaga lenana sikibagi apun masing lising mari chani ga niphum doi sukre Hojik mapung oiba pau tabirasi Assam lengang COVID laichet asibu laksin nabagi pandamda ngarang ningthau kaba nimita anauba SOP ma puthokre rajya asigi jila kharadadi curfew gi matam komthokkhrabasu jila khara amadana ahenba cheksel thaurang paikher katauri kasar jila yauna rajya asigi jila manga gi phibam kupna yengsilli positive oibagi chang hanthadriba kasar Tinsukia Dibrugarh Sonitpur amasung Nagaon jila manga asigi phibam gi matangda hayeng phamgadoriba Cabinet mifamda khanaraga nimit tarani gi oiba mapung phaba lockdown lauthoklaba yai adumainamak anoba chana pathap asigi matung innadi kasar jila dasu curfew gi matam hanagi SOP gumna adumak chana khigani habidi nungthil gi pung amadagi ayuki pung manga phawba curfew lekhigani anoba chana pathap asigi matungina Guwahati shahar da covid ki pibam khara sapharakpaga loinana hairiba mafam asida curfew gi matam pung ama komthoklaga ayuki pung manga dagina ningthil gi pung ani phawba chathok chasin gi halle Chirang Udalguri West Karbi Anglong Bongaigaon Majuli Dima Hasao South Salmara amasung Charaidewna chingma jila singasigi covid ki pibam kharaga hena phagalakpaga loinana curfew gi matam ayuki pung manga dagina nungthil gi pung manga phawba komthokle hairiba jila nipana sida dukan amasung laloniti ke obe mafam sing nungthil gi pung mari phawba hangbagi ayaba pikre anoba SOP asi June gi tang kunithoi gi ayuki pung manga dagi chatnagadabani hairi Jila amadagina jila amada chathok chasin tauba transport service makha tana thengkigani sarkar gi amasung lanai loisang singi thomi sing covid ki vaccine dose animak lauraba sing office kagadabani hairi aduga school college amasung university khudingmak physical class tauba yakhiroi online gi khuthangda mahi takpi gadabani haina anoba guideline asida palli Leibak asigi mafam da pangthokkibagum ngarang kasar jila dasu tarit suba malemgi yoga numit pangthokre jila gi haksel loisang gi lamjing makhada kasar jila lengakna silangduna Silchar India Club Indoor Stadium da pangthokkiba thoramda MLA Dipayon Chakrabarti DC Kirti Joli Police Super Bhaibab Chandrakant Nimbalkar amasung haksel loisang gi maroiba mioi kaya su sarujaki हमारे मित्र जो आए हैं सभी को मेरा नमस्कार ये 2020 से जो हम लड़ाई कर रहे हैं विश्व में इसमें सबसे बड़ा लेसन ये है कि हेल्थ इज रियली योर वेल्थ बाकी सब कुछ भी हो जाए आपकी हेल्थ आपके हाथ में है Bharatiya Janata Party Lakhipur Mandalna Silangduna ngarang taret suba malemgi yoga numit Lakhipur mayol da pangthokre yoga guru Devopriya Rai gi makhada yoga gi sajel sing pangthoke Lakhipur gi MLA Kausik Raina Maira Chukatuna Haudokiba thoram aduda Lakhipur Mandal gi President Sanjoy Kumar Thakur General Secretary Gunjan Kaur Juba Morcha gi President Abhijit Chandra Rina Singh Mrinal Kantidas Jila Parishad Anita Devi na chingba mioi sing sarujaki Tarir suba malemgi yoga numit ngarang Bharatiya Janata Party Binakandi Mandal nasu silangduna pangthoki Jiribam District tasu ngarang Chingdong Lekai Community Hall da Tarir suba International Day of Yoga gi thoram BJP Jiribam Mandal na sinduna pangthokre thoram asiga mari lainana BJP Jiribam Mandal gi General Secretary CH Sunamani Singh na hai Jiribam BJP Mandal na sinduna Tarir suba International Yoga numit ka mari lainana Jingdong lekai gi mafam asida yoga bu thawai hakchang jauna sanaba mioi khara punsinduna thoram asi pangthok chabani loinana thoram asida BJP gi leader singsu saruk yakhi haina paudam lakhi Jingdong lekai community hall 429 adi khom asida ai gi yoga bu thawai yauba
मियोय सिंह खर पुनसनदुना ngasi aikogi international yoga day se celebration tawjabani Jiribam supermarket ta taret suba international day yoga gi thorom BJP Jiribam mandal na sinduna pangthokre thorom asi Manipur Food Industries Corporation Limited ki vice chairman K Sarit Kumar Singh amadi Jiribam BJP mandal gi president O Brajamani Singh bidyang makhada pangthokiba thorom ni thorom asi gi matang da Jiribam BJP mandal gi president O Brajamani Singh na asumna phongdokhi BJP Jiribam mandal na mo sabu aujugo ko sibo palam to जोगना में बड़ी सिबु लगा त्रादगी ना चुपत नतन में बड़ी पुण्य हत्ता वकल तेखनली नुआ है मरम मदना जोगगा में बड़ी पुसिगा तना थाना यादव मरी लेंगे हाइना अखंगै सिम तकबिरम मणिपुर की सेलोई लंगमाई चिंगदा लैरिबा लाइनिंग थौ सनामही खुबमगी थौगल कांगलुप की लुचिंग पुरेल ओइरंबा ओइनाम मेंजोर खुमन्ना जुनगी तांग तरा तरुक लैखितबदा लाइनिंग थौ सनामही थौगल कांगलुप Kasar Lakipurna awaba phongdorakre leikidaba matamda masagi chahi marifunipan sukre luching purel khangembam bishana namipamapu oiduna jungi tang kunda kanglup ki member sing galoinana South Barak Community Hall binakandi part 2 da pangthokiba awaba phongdokpagi mifamda leikidrabagi thawai mirelna lairemlinda ingna chikna leirunabagi damak taibang mapugi mafamda thawni jakhi panbayai seloi langmai chingda leiriba chahi 13 changna semlakhiba sanamahi kiyong asigi khubam asi semgatpada mahagna achoba thodang lobirami Tripura gi West District ki manung chanbada Mohanpur subdivision ki makhada Meitei Khungang Toropok pigi Jugol Kishor Mandopta Nauna Radha Krishna gi murti amangarang abhishek tawkre Pit ani makhai wangba murti asi Agartala gi saknairaba sculpture Hazare Mayum Badalna sabane Fizolna Ketri Mayum Madhavina Thonbani Haina Agartala dagi paudam lagli Jiribam district ki Aglapur amadi Chingdong Laikai area asibu containment zone ni haina lauthokre masigalena hairiba mafam sing asida changthok sangsin tawbada thingjinkre nakalamarom da DC Jiribam na nahan thokiba order amagi matung ina hana containment zone ni haina lauthok lamba Jiribam dagi Lakhipur ward number 8 amasung ward number 9 Jatrapur ward number 2 amadi Kalinagar part 3 gi area asida thamlamba containment area gi athingba du lauthokle hairi Silchar Medical College Laying Sangdagi ngarang numidang wairam pung manga da thokiba COVID ki update matungina Laying Sang asida COVID laichar asina maram oiraga miyoi ani sikre laichar asina laying duna leiba active case ki masingna chamaga kunithoi ni masigi manungda humbutara ma thoina ICU da tarana ventilator da aduga miyoi marfu tarani thoina oxygen support ta leiri haina laying sang asigi wangang loi Dr. Bhaskar Gupta na phongdokhi র্যাপিড অ্যান্টিজেন টেস্ট গত 24 ঘন্টায় 17টি স্যাম্পল পজিটিভ এসেছে এবং আরটি পিসিআর 14টি স্যাম্পল পজিটিভ এসেছে করোনা সংক্রান্ত উপসর্গে গত 24 ঘন্টায় শিলচর মেডিকেল কলেজে দুজন পেশেন্টের মৃত্যু হয়েছে Lakhipuronline konba mafam singda ngarang jungi tang kunma thoida chathakiba covid changyengda miyoi kunthani thoi covid positive oibe thenglakre ngarang Kasar jila gi Lakhipur subdivision ki tongan ba center singda miyoi lising ani chaniga humpuma panda rapid antigen test aduga miyoi taradana RT-PCR gi changyeng pangthoki masigi manungda apunba miyoi kunthani thoi gi masada covid positive oibe thenglaki COVID-19 media bulletin gi matungina Assam da ngarang miyoi lising ani chanipan ga subna manga gi masada covid positive oibe thenglaki positive oibegi chang hantharaktuna chada amada semik taruk mari oiri positive oikiba singi manungda Kasar jila dagi kunthra taret hailakani jila dagi taranipan aduga Karingban jila dagi miyoi humputaruk ki masada covid positive oibe thengnaki layeng chathuduna leiriba active case ki masingna lising kunthra mathoi chani ga humputaranipan ni Assam da ngarang nauna miyoi kunthra manga laichara sikiba ga loinana sikiba gi apunma masing lising mari chani ga niphum doi sukre Manipur da miyoi chahumga yankai gi masada ngarang COVID-19 positive oiba thengnakre aduga laichet asedagi miyoi chatruk ka humpu phaduna hanki layeng chathaduna leiriba active case ki masingna lising mapan chaniga marfu tarani panne Manipur da ngarang laichet asina miyoi nipan sikiba ka loinana sikiba ki apunma masing lising amaga subna yankai manga sukre Bharat ki haksel amasung yaipe yumba loisangi ngarang thokiba pau gi matungina haukiba pungkun marida lepak asida laichar asina ngarang sikibagi masing lising amaga chamri ka kunithoi suki
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯑꯅꯧꯕ SOP ꯄꯨꯊꯣꯛꯈ꯭ꯔꯦ ꯀꯁꯥꯔ ꯌꯥꯎꯅ ꯖꯤꯂꯥ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯂꯣꯛꯗꯥꯎꯟ ꯑꯣꯏꯔꯕ ꯌꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯃꯐꯝꯗ ꯄꯥꯡꯊꯣꯛꯈꯤꯕꯒꯨꯝ ꯀꯁꯥꯔ ꯖꯤꯂꯥꯗꯁꯨ 8 ꯁꯨꯕ ꯃꯥꯂꯦꯝꯒꯤ ꯌꯣꯒ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯅꯥꯝ ꯃꯦꯟꯖꯣꯔ ꯈꯨꯃꯟꯅ ꯂꯩꯈꯤꯗꯕꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯈ꯭रे Lakhipuronline sub division akon mafam singda ngarang chathakiba covid changyengda miyoi 32 positive oibe thengnakhre amasung Assam da ngarang nauna miyoi 1995 manga covid ki anuba case sengnakhre laichet asina miyoi 35 sikhibagalina sikhibagi apunma masing 1992 sukre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare